ꯐꯣꯂꯤꯟꯒꯦ ꯇꯧꯔꯒ ꯃꯤ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯏꯅ ꯂꯥꯛꯑꯦꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯦꯔꯧꯔꯣꯝꯗ ꯀꯥꯞꯄ ꯀꯟꯅ ꯇꯧꯅꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯥꯌꯔ ꯂꯦꯚꯦꯜꯗ ꯄꯥꯎ ꯂꯧꯅꯔꯀꯥꯟꯗ ꯑꯗꯨꯗꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯁꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯅ ꯐꯔꯦꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯥꯎꯒꯤ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯔꯤꯁꯦ ꯃꯍꯥ ꯔꯦꯖꯤꯃꯦꯟꯅꯦꯕ ꯑꯥꯗ ꯁꯦꯠꯇꯕꯒꯤꯁꯦ ꯐꯥꯠꯂꯒ ꯑꯗꯥꯏꯁꯤꯡꯅ ꯃꯣꯏꯅ ꯉꯥꯛꯄꯤꯕꯗꯒꯤ ꯉꯁꯤꯐꯥꯎꯗꯤ ꯁꯤꯕꯁꯤ ꯊꯦꯡꯅꯗ꯭ꯔꯤ ꯁꯤꯒꯤ ꯆꯤꯡꯁꯦ ꯍꯦꯛ ꯋꯥꯡꯕꯗꯅ ꯃꯈꯣꯏ ꯂꯩꯕ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦꯕ ꯃꯣꯏ ꯀꯨꯀꯤ ꯀꯨꯟ ꯃꯔꯤ ꯃꯉꯥ ꯂꯩꯔꯦꯕ ꯁꯤꯒꯤ ꯍꯦꯛ ꯆꯤꯡ ꯋꯥꯡꯕꯁꯤꯒꯤ ꯁꯤꯒꯤ ꯆꯤꯡ ꯋꯥꯡꯕꯁꯦ ꯃꯈꯥꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯃꯦꯟ ꯔꯣꯗ ꯑꯃ ꯕ꯭ꯂꯦꯛ ꯇꯣꯞ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯩꯗꯤ ꯑꯣꯡꯂꯤ 45 ꯃꯤꯅꯤꯠꯁ ꯈꯛꯇ ꯆꯪꯉꯦꯕ ꯆꯨꯔꯆꯥꯟꯄꯨꯔ ꯌꯧꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯁꯣꯝꯗ ꯒꯥꯔꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯎꯄꯣꯠꯇꯦꯕ ꯍꯦꯂꯥꯀꯥꯟꯗꯤ ꯖꯥꯔꯤꯕꯣꯟꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯐꯥꯎ ꯂꯥꯟꯕꯟꯁꯤꯐꯥꯎ ꯌꯧꯁꯤꯟꯕꯤꯔꯛꯇꯨꯅ ꯉꯁꯤ ꯑꯉꯝꯕ ꯃꯇꯦꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯗꯅ ꯃꯌꯥꯝꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯐꯥꯎ ꯌꯧꯁꯤꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯕꯨ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯗꯩꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤ ꯑꯁꯤꯅꯤ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕ ꯆꯥꯎꯅ ꯂꯥꯟꯕꯟ ꯑꯃ ꯂꯩꯒꯅꯤ ꯑꯗꯨ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨ ꯀꯚꯔꯦꯖꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯍꯦꯂꯥꯀꯥꯟꯗꯤ ꯖꯥꯔꯤꯕꯣꯟꯒꯤ ꯂꯩꯕꯤꯔꯤꯕ ꯁꯣꯝꯗ ꯄꯔꯦꯡ ꯊꯥꯅ ꯂꯦꯞꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯖꯔꯒ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ NYKꯒꯤ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯉꯝꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯦꯂꯥꯀꯥꯟꯗꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯟꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯏꯌꯥꯝꯕ ꯑꯃꯁꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯐꯦꯠꯇꯪ ꯏꯌꯥꯝꯕꯅꯁꯨ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯃꯣꯏ ꯊꯣꯏꯗꯣꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝꯁꯨ ꯈꯨꯟꯒꯤ ꯃꯌꯥꯝ ꯁꯨꯅꯕ ꯆꯤꯟꯗꯅꯦꯕ ꯏꯌꯥꯝꯕ ꯑꯝꯇ ꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯃꯣꯏ ꯈꯨꯟꯒꯤꯁꯦ ꯑꯍꯟꯁꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯚꯔꯦꯖ ꯇꯧꯖꯒꯦ ꯑꯗꯨ ꯋꯥꯐꯝ ꯑꯃꯅꯤꯗꯪ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏꯁꯤ ꯆꯥꯎꯈꯠꯅ ꯑꯩꯅ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯟꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤ ꯌꯨꯝꯅꯥꯛ ꯁꯨꯞꯅꯒꯤ 70 ꯈꯛꯇ ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯅ ꯍꯦꯛ ꯆꯦꯜꯂꯝꯃꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯍꯥꯟꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯗꯧꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯕꯗꯤ ꯌꯥꯝ ꯃꯤꯄꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯜ ꯑꯅꯥ ꯑꯗꯒꯤ ꯏꯚꯟ ꯂꯩꯖꯕ ꯐꯧ ꯆꯦꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯐꯥꯎ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯪꯅꯕ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏ ꯊꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯃꯗꯤ ꯃꯈꯣꯏꯒ ꯆꯪꯉꯁꯨ ꯈꯔ ꯀꯟꯕ ꯆꯥꯎꯔꯥꯛꯅ 70 ꯑꯕꯞꯀꯤ ꯑꯍꯟꯁꯤꯡꯐꯥꯎ ꯌꯥꯎꯅ ꯑꯩꯈꯣꯏꯁꯤ ꯃꯤ 90 ꯃꯨꯛꯁꯤ ꯑꯩꯈꯣꯏ ꯈꯥꯡꯗꯕ ꯌꯥꯗꯦ ꯈꯨꯡꯒꯪꯁꯤ ꯉꯥꯛꯇꯕ ꯌꯥꯗꯦ ꯌꯦꯛꯅꯕꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯕꯅꯤ ꯇꯥꯡ 4, 5 ꯇꯥꯡ 4 ꯐꯥꯎꯗꯤ ꯑꯩꯈꯣꯏꯁꯤ ꯃꯆꯥꯏ ꯑꯗꯨꯝ ꯂꯦꯟꯅꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯦꯛꯁꯤ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯡ 5ꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯁꯤꯗ ꯌꯨꯝ ꯃꯌꯥꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝ ꯄꯥꯡꯒꯟ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯄꯥꯏꯖꯗꯕ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤꯗ ꯑꯗꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯀꯣꯛ ꯇꯦꯡꯀꯣꯠ ꯑꯩꯈꯣꯏꯒꯤ ꯌꯣꯄꯥꯛ ꯊꯥꯡꯖꯧ ꯇꯧꯔꯒ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯦꯇꯦꯛꯁ ꯍꯦꯛ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯖꯕ ꯈꯨꯠꯂꯥꯏꯁꯤꯅ ꯃꯣꯏ ꯃꯊꯛꯇ ꯂꯥꯟꯗꯥꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯟꯗꯅꯁꯨ ꯍꯥꯠꯂꯁꯤ ꯂꯥꯎꯔꯁꯤ ꯍꯥꯏꯔꯕꯁꯨ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯥ ꯃꯈꯥꯏꯃꯨꯛ ꯍꯦꯟꯅ ꯂꯩꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯊꯛ ꯊꯣꯡꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ MLAꯁꯤꯡ ꯑꯗꯒꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯃꯈꯣꯏꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯂꯧꯔꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯁꯤ ꯂꯩꯔꯦ ꯁꯨꯝꯕ ꯑꯋꯥꯕ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯑꯩꯈꯣꯏꯅ ꯏꯚꯟ ꯃꯈꯣꯏ ꯂꯥꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯊꯥꯗꯣꯛꯄ ꯉꯝꯃꯦꯕ ꯃꯔꯝꯗꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯥꯟꯖꯔꯤꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯟꯗꯒꯤ ꯂꯧꯕ ꯂꯥꯏꯟꯅꯦꯕ ꯑꯗꯨꯅ ꯇꯥꯡ 3ꯒꯤ ꯋꯥꯔꯁꯦ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯩꯗꯤ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯛꯁꯦ ꯅꯨꯃꯤꯠ ꯊꯥ ꯃꯈꯥꯏꯃꯨꯛ ꯐꯪꯗꯦ इलेक्ट्रिक फंगदना अखोइसे अवाबा दे खबर फंगदे मफमसिदको अदुना अखोइसे याम वाना अखोइ सुमाइना हिंगी हाइसिबो अतोपदा पीबा ngamdaba adu अखोइसे तसेंगना दि लौसिंग सुरगा चाजबा खुंगंगनिना अखोइगी चानबा फोगसुको अखोइना लांजेनबदा अथापा लमदा पुथोखरेबा अदुना अखोइ चेंग ओंथोगा चाबै खुदोंग चाबाव लेतदना मयाम सिनाव मयाम आदि मणिपुर से लेरिबा मफम खुदिंग मक्तिगे अखोइगी
ꯄꯥꯎꯖꯦꯜꯁꯤ ꯇꯥꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯍꯥꯏꯁꯤꯅꯤ ꯉꯔꯥꯡꯁꯤ ꯇꯥꯡ 8 ꯐꯥꯎꯁꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯅꯀꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯀꯔꯤꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯚꯟ ꯂꯦꯝꯕ ꯈꯔꯗꯨꯕꯨ ꯑꯩꯈꯣꯏ ꯈꯔ ꯌꯦꯟꯅꯔꯒꯀꯣ ꯑꯗꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯈꯤꯇꯪ ꯐꯔꯛꯄꯗꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟ ꯃꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏ ꯇ꯭ꯔꯨꯞ 40 ꯃꯨꯛ ꯂꯩꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯑꯗꯨꯝ ꯄꯨꯡ 24 ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯦꯇꯦꯁ ꯇꯧꯕ BSFꯀ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯑꯗꯨꯒ BDF ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯒ ꯃꯣꯏ 10 ꯆꯥꯎꯔꯥꯛꯅ ꯃꯣꯏ 90ꯃꯨꯛꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯄꯨꯡ 24ꯁꯦ ꯃꯣꯏ ꯔꯣꯇꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯨꯗꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯐꯔꯛ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯄꯨꯟꯅ ꯊꯣꯡꯗꯩ ꯑꯗꯨꯝ ꯆꯥꯃꯤꯟ ꯊꯧꯃꯤꯟꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯁꯨ BSF ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁꯀꯁꯨ ꯑꯩꯈꯣꯏꯒ ꯂꯧꯕꯨꯛꯇ ꯂꯩꯃꯤꯟꯅꯈꯤꯕ ꯌꯥꯎꯈꯤꯑꯕꯀꯣ ꯑꯍꯤꯡ ꯑꯃꯅꯤ ꯂꯦꯟꯃꯤꯟꯅꯈꯤꯕ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯀꯥꯞꯄ ꯑꯗꯒꯤ ꯂꯥꯟ ꯇꯧꯅꯕꯒꯤ ꯆꯥꯡꯁꯤ ꯈꯤꯇꯪ ꯅꯦꯝꯊꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯖꯒꯥꯁꯨ ꯈꯤꯇꯪ ꯅꯦꯝꯊꯔꯛꯇꯅ ꯑꯗꯩꯗꯤ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯦꯀꯨꯔꯤꯇꯤ ꯀꯥꯡꯕꯨꯁꯤꯅꯁꯨ ꯅꯣꯏ ꯆꯪꯉꯣ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯥꯛꯄ ꯂꯥꯛꯄꯅꯤ ꯅꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯧꯁꯜꯂꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯔꯛꯑꯗꯤ ꯂꯧ ꯃꯇꯝ ꯑꯣꯏꯔꯦ ꯂꯧꯁꯤꯡ ꯁꯨꯔꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯁꯤ ꯏꯔꯥꯡꯁꯨ ꯈꯤꯇꯪ ꯐꯕ ꯑꯃꯁꯨ ꯇꯧꯅ ꯎꯔꯦ ꯑꯗꯨꯒ ꯁꯦꯀꯨꯔꯤꯇꯤꯅꯁꯨ ꯆꯤꯡ ꯃꯇꯣꯟꯁꯤꯐꯥꯎ ꯃꯣꯏ ꯂꯩꯔꯦꯅ ꯃꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯤꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯒꯤꯗꯤ ꯖꯇ꯭ꯔꯥ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯪꯍꯟꯕꯅꯦꯕꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯀꯣ